ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯆꯦꯟꯅꯔꯒ ꯂꯩꯕꯅꯦ ꯉꯔꯥꯡꯁꯦ ꯃꯣꯏ ꯑꯥꯔꯃꯤꯅꯦꯅ ꯍꯥꯏꯔ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯏꯁꯥꯁꯨ ꯉꯝꯗꯦꯅ ꯇꯨꯝꯗꯕꯗ ꯉꯥꯏꯖꯔꯤꯕ ꯑꯗꯨꯗ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯄꯗꯥꯁꯦ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯗꯣꯛꯑꯒ ꯄꯗꯥꯁꯦ ꯆꯤꯡꯗꯣꯔꯛꯑꯒ ꯑꯩꯅ ꯑꯣꯏ ꯊꯣꯡ ꯍꯥꯡꯉꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯁꯛꯁꯨ ꯈꯪꯗꯕꯅꯤꯅ ꯊꯣꯛꯇꯦ ꯀꯅꯥꯅꯣ ꯍꯪꯕꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯒ ꯑꯩꯅ ꯃꯔꯤ ꯃꯉꯥꯔꯛ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯥꯔꯃꯤꯅꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯍꯥꯡꯉꯒꯦꯅ ꯍꯧꯒꯠꯂꯒ ꯑꯩꯅ ꯑꯍꯟꯁꯦ ꯀꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯣꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩ ꯇꯥꯏꯞꯇ ꯉꯥꯡꯉꯦꯕ ꯑꯗꯒꯤ ꯑꯩ ꯉꯥꯏꯈꯣ ꯑꯩꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯃꯣꯏ ꯑꯍꯟꯒ ꯀꯧꯊꯣꯔꯛꯈꯤꯒꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯇꯩꯒꯁꯦ ꯍꯧꯗꯣꯛꯄꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯇꯩꯒ ꯍꯧꯗꯣꯛꯑꯒ ꯃꯣꯏꯅꯤ ꯊꯣꯛꯍꯜꯂꯒ ꯑꯩꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯥꯗꯣ ꯀꯧꯒꯦ ꯇꯧꯔꯤꯉꯩꯗ ꯑꯍꯟꯈꯩꯗꯣ ꯀꯧꯊꯣꯔꯛꯈꯤꯒꯦ ꯍꯥꯏꯕꯗ ꯌꯥꯔꯦ ꯀꯧꯊꯣꯔꯛꯇ꯭ꯔꯁꯨ ꯊꯣꯡꯗꯨꯇꯪ ꯍꯥꯡꯇꯣꯛꯑꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯇꯩꯒꯁꯦ ꯍꯥꯡꯍꯟꯕꯅꯦꯕ ꯊꯣꯡꯁꯦ ꯑꯗꯩ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯑꯗꯨꯝ ꯀꯥꯗ ꯆꯪꯉꯦ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯇꯩꯒꯕꯨꯗꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯄꯨꯗꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯃꯣꯏꯅ ꯅꯣꯡꯃꯩꯒꯤ ꯂꯣꯛ ꯆꯦꯡꯉꯤꯀꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯗꯒꯤ ꯃꯩꯇꯩ ꯅꯨꯄꯥꯅꯦꯅ ꯌꯥꯎꯔꯛꯑꯦ ꯃꯩꯇꯩ ꯅꯨꯄꯥꯅꯦ ꯑꯥꯔꯃꯤꯅꯦ ꯍꯥꯏꯔꯛꯄꯗꯣ ꯃꯥꯅ ꯃꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯟ ꯇꯧꯕꯗ ꯂꯣꯛ ꯆꯤꯡꯈꯤꯕꯗꯣ ꯅꯣꯡꯃꯩꯗꯨꯅ ꯅꯝꯒꯦ ꯇꯧꯕꯗꯣ ꯅꯝꯕꯨꯗꯤ ꯅꯝꯃꯛꯇ꯭ꯔꯦ ꯅꯣꯡꯃꯩꯗꯤ ꯂꯣꯛ ꯆꯤꯡꯈꯤ ꯑꯗꯨꯒ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒ ꯊꯪꯅꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯀꯤꯔꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯍꯤꯡꯉꯩꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯔꯥꯡ ꯊꯣꯡ ꯍꯥꯡꯉꯝ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯆꯪꯉꯒ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯐꯨꯗꯣꯔꯤꯕꯅꯦꯕ ꯅꯨꯄꯤꯅꯤ ꯇꯨꯝꯕꯗ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯎꯏ ꯊꯣꯡꯅꯥꯎ ꯍꯩꯗꯣꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯏꯅꯤ ꯃꯤꯇꯩꯒꯤ ꯏꯆꯦꯅꯤ ꯇꯨꯝꯃꯤꯁꯦ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯊꯝꯕꯤꯌꯣꯕ ꯍꯥꯏꯗꯤ ꯏꯆꯟꯕꯨ ꯍꯥꯏꯒꯦꯔꯥ ꯏꯆꯦꯕꯨ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯂꯥꯛꯆꯕꯅꯦ ꯈꯣꯠꯄꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯑꯍꯜ ꯂꯩꯔꯒꯗꯤ ꯍꯧꯗꯣꯛꯄꯤꯌꯣ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯔꯛꯑꯒ ꯍꯦꯛꯇ ꯄꯗꯥꯗꯣ ꯍꯥꯏꯗꯣꯛꯑꯒ ꯑꯣꯏ ꯍꯧꯒꯠꯂꯣ ꯍꯥꯏꯁꯤꯕꯨ ꯅꯤꯌꯣꯝ ꯅꯠꯇꯦꯕ ꯑꯥꯔꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯅꯤꯌꯣꯝ ꯅꯠꯇꯕ ꯊꯕꯛꯅꯦꯕ ꯑꯗꯨꯗꯤ